ꯉꯥꯟꯕꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯕꯅꯤꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯃꯄꯥꯒꯤ ꯅꯝꯕꯔꯗꯨꯗ ꯃꯦꯁꯦꯖ ꯑꯣꯏꯅ ꯊꯥꯈ꯭ꯔꯦ꯫ ꯉꯥꯟꯕ ꯑꯍꯤꯡꯗꯣ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯦ꯫ ꯄꯨꯔꯦꯜ ꯍꯥꯏꯔꯤꯕꯁꯤꯒ ꯕꯦꯂꯤꯛ ꯍꯥꯏꯔꯤꯕꯁꯤꯒ ꯑꯃꯠꯇꯔꯥ? ꯑꯗꯨ ꯅꯠꯇ꯭ꯔꯒ ꯕꯦꯂꯤꯛꯁꯤ ꯄꯨꯔꯦꯜꯒ ꯁꯛ ꯃꯥꯟꯅꯕ ꯑꯇꯣꯞꯄ ꯊꯣꯏꯕꯒꯤ ꯃꯆꯥꯔꯥ? ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯗꯣ ꯏꯕꯦꯝꯍꯜꯒꯤ ꯃꯕꯨꯡꯅ ꯂꯧꯕ ꯂꯥꯛꯇꯨꯅ ꯄꯨꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗꯅ ꯉꯥꯟꯕꯗꯣ ꯃꯥꯒꯤ ꯂꯨꯍꯣꯡꯅꯕ ꯀꯨꯊꯤ ꯌꯦꯡꯕ ꯆꯠꯂꯨꯔꯦ ꯍꯥꯏꯕ ꯈꯪꯗ꯭ꯔꯤ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯅꯁꯨ ꯃꯇꯥꯡ ꯆꯥꯗꯕ ꯍꯥꯏꯗꯣꯏꯔꯥ ꯇꯝꯂꯛꯇ꯭ꯔꯤ꯫ ꯉꯥꯟꯕ ꯀꯗꯥꯏꯗꯅꯣꯃ ꯆꯠꯀꯗꯕꯒꯤ ꯊꯣꯛꯂꯛꯄꯗꯨꯗ ꯄꯣꯀꯦꯠꯇ ꯌꯥꯎꯔꯤꯕ ꯐꯣꯟꯗꯣ ꯔꯤꯡ ꯈꯤꯡꯂꯛꯄꯗꯨꯗ ꯆꯞ ꯂꯦꯞꯇꯨꯅ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯊꯣꯏ ꯑꯣꯏꯔꯝꯕꯗꯨꯗ ꯕꯤꯠ ꯂꯩꯇ ꯔꯤꯁꯤꯞ ꯇꯧꯗꯨꯅ ꯅꯥꯀꯣꯡꯗ ꯊꯝꯃꯤ꯫ ꯗꯥꯉꯥꯟ, ꯀꯩ ꯂꯩꯔꯦ? ꯏꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯄꯥꯎ ꯇꯥꯔꯕ ꯅꯠꯇ꯭ꯔꯣ? ꯋꯥꯍꯩꯗꯨꯗ ꯃꯍꯧꯁꯥꯒꯨꯝ ꯑꯗꯨꯝ ꯍꯥꯏꯔꯤꯕꯣꯏ ꯅꯤꯡꯗꯨꯅ ꯌꯥꯔꯦ, ꯑꯗꯨ ꯀꯨꯏꯗꯤ ꯊꯝꯃꯨ꯫ ꯐꯣꯟꯗꯨ ꯐꯠ ꯀꯛꯇꯨꯅ ꯁꯣꯜꯂꯛꯏ꯫ ꯋꯥꯊꯤ ꯋꯥꯔꯦꯝ꯫ ꯃꯥꯅ ꯆꯠꯀꯗꯕꯁꯤꯡ ꯆꯠꯂꯨꯔꯒ ꯍꯜꯂꯛꯂꯤ ꯃꯌꯨꯝꯗ꯫ ꯃꯁꯥꯗꯣ ꯉꯔꯥꯡꯁꯨ ꯅꯤꯡꯊꯤꯅ ꯄꯣꯊꯥꯗꯕꯒ ꯋꯥꯃꯟꯕꯗꯨꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯈꯟꯗꯨꯅ ꯍꯤꯞꯇꯨꯅ ꯂꯩꯔꯤ꯫ ꯃꯇꯥꯡꯁꯤꯗ ꯃꯈꯨꯠꯇ ꯀꯣꯐꯤ ꯀꯞ ꯑꯃ ꯄꯥꯏꯗꯨꯅ ꯃꯄꯥ ꯏꯕꯨꯡꯉꯣ ꯁꯅꯥꯇꯣꯝꯕ ꯆꯪꯂꯛꯈꯤꯕꯗꯣ꯫ ꯁꯦ ꯀꯣꯐꯤꯁꯤ ꯊꯛꯎ꯫ ꯉꯥꯟꯕ ꯍꯤꯞꯅ ꯍꯤꯞꯅ ꯊꯝꯕꯤꯔꯝꯃꯣ ꯕꯕꯥ꯫ ꯁꯅꯥꯇꯣꯝꯕ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ, ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯁꯤ꯫ ꯍꯟꯗꯛꯇꯤ ꯉꯥꯟꯕ ꯍꯧꯒꯠꯂꯛꯂꯤ꯫ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯂꯤ꯫ ꯀꯩ ꯋꯥꯔꯤꯅꯣ ꯕꯕꯥ? ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯁꯅꯥꯇꯣꯝꯕ ꯃꯆꯥꯒꯤ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯐꯝꯊꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯆꯥꯒꯤ ꯃꯥꯏꯊꯣꯡꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯅꯪꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯂꯦ꯫ ꯑꯗꯨꯅ ꯋꯥꯍꯩꯁꯤꯡꯗꯣ ꯃꯄꯨꯡ ꯐꯥꯅ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯄꯥꯗ ꯈꯪꯌꯦꯡ ꯌꯦꯡꯂꯛꯇꯨꯅ ꯀꯅꯥꯒ? ꯀꯩꯒꯤ? ꯑꯩꯉꯣꯟꯗꯁꯨ ꯍꯥꯟꯅ ꯍꯥꯏꯗꯨꯅ꯫ ꯏꯆꯥ ꯊꯣꯏꯒ ꯂꯨꯍꯣꯡꯒꯗꯕꯅꯤ꯫ ꯃꯥꯒꯤ ꯕꯕꯥꯍꯣꯏꯒ ꯋꯥꯔꯤ ꯁꯥꯔꯦ꯫ ꯅꯃꯥꯒ ꯃꯥꯒꯤ ꯃꯃꯥꯒꯁꯨ ꯀꯨꯊꯤ ꯌꯦꯡꯂꯨꯔꯦ꯫ ꯃꯇꯝꯁꯨ ꯂꯦꯞꯂꯕꯅꯤ꯫ ꯅꯃꯥꯒꯤ ꯊꯃꯣꯏ ꯁꯣꯛꯅꯕ ꯊꯕꯛ ꯇꯧꯒꯅꯨ꯫ ꯅꯪ ꯑꯃꯒꯤ ꯃꯔꯝꯅ ꯅꯃꯥꯒꯤ ꯄꯨꯟꯁꯤ ꯂꯦꯞꯀꯗꯧꯔꯤꯕꯅꯤ꯫ ꯋꯥꯈꯜ ꯇꯥꯎꯀꯣ꯫ ꯉꯥꯟꯕ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯁꯅꯥꯇꯣꯝꯕ ꯃꯆꯥꯒꯤ ꯑꯍꯣꯡꯕ ꯁꯛꯇꯝꯗꯨ ꯃꯨꯟꯅ ꯍꯛꯆꯤꯟꯅ ꯌꯦꯡꯗꯨꯅ ꯋꯥꯍꯩ ꯈꯔꯁꯨ ꯍꯥꯏꯔꯛꯂꯤ꯫ ꯅꯃꯥꯅ ꯅꯆꯜꯍꯣꯏꯗꯨ ꯂꯧꯕꯤꯔꯨꯅꯕꯁꯨ ꯍꯥꯏꯕꯅꯤ꯫ ꯍꯌꯦꯡ ꯆꯠꯀꯦ ꯍꯥꯏꯕ꯭ꯔꯥ, ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯆꯠꯀꯦ ꯍꯥꯏꯕ꯭ꯔꯥ? ꯑꯗꯨꯗꯤ ꯅꯪꯅ ꯊꯣꯛꯄ ꯇꯧꯔꯣ꯫ ꯅꯨꯄꯤ ꯂꯧꯔꯨꯅꯕ ꯋꯥ ꯍꯥꯏꯔꯛꯄꯁꯤꯗꯗꯤ ꯆꯣꯛꯊꯔꯨꯕ ꯅꯨꯄꯥꯗꯣ ꯈꯪꯇꯦ ꯇꯦꯛꯈꯠꯂꯛꯂꯤ꯫ ꯃꯃꯣꯟ ꯇꯧꯅ ꯈꯨꯝꯂꯛꯂꯤ꯫ ꯍꯧꯖꯤꯛ ꯆꯠꯂꯒꯦ꯫ ꯃꯄꯥꯅꯤ, ꯀꯔꯤꯒꯤꯗꯤ ꯈꯪꯂꯣꯏ ꯃꯆꯥꯒꯤ ꯃꯥꯏꯊꯣꯡ ꯑꯃꯒꯤ ꯃꯔꯝ꯫ ꯑꯗꯨꯅ ꯃꯆꯥꯒꯤ ꯑꯍꯣꯡꯕ ꯃꯀꯥ ꯂꯥꯡꯕ ꯁꯛꯇꯝꯗꯨꯗ ꯑꯁꯤꯃꯗꯤ ꯍꯥꯏꯔꯝꯃꯤ꯫ ꯏꯄꯥ ꯑꯃꯨꯛꯁꯨ ꯍꯥꯏꯔꯤ, ꯅꯪꯒꯤ ꯈꯨꯠꯇ ꯂꯩꯔꯦ ꯅꯃꯥꯒꯤ ꯄꯨꯟꯁꯤ꯫ ꯑꯗꯨꯒ ꯁꯤꯃꯁꯨ ꯍꯥꯏꯒꯦ, ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯈꯣꯡꯊꯥꯡ ꯑꯃꯅ ꯅꯃꯥꯒꯤ ꯊꯃꯣꯏ ꯁꯣꯛꯀꯗꯕ ꯈꯣꯡꯊꯥꯡ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯃꯤ ꯌꯥꯝ ꯂꯩ, ꯁꯪꯒ ꯆꯥꯎꯏ꯫ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡ ꯅꯪꯒꯤ ꯑꯣꯏꯔꯕꯁꯨ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯃꯇꯝꯗꯨꯗ ꯅꯪꯒꯤ ꯑꯣꯏꯗ꯭ꯔꯤ ꯍꯥꯏꯅ ꯈꯟꯒꯗꯕꯅꯤ꯫ ꯍꯟꯗꯛꯇꯤ ꯉꯥꯟꯕ ꯃꯀꯥ ꯂꯥꯝꯂꯝꯕ ꯃꯥꯏꯊꯣꯡ ꯃꯥꯡꯈꯤꯗꯨꯅ ꯆꯥꯛꯂꯕ ꯁꯛꯐꯝꯗ ꯃꯄꯥꯗ ꯌꯦꯡꯂꯛꯏ꯫ ꯊꯣꯛꯈ꯭ꯔꯦ ꯃꯄꯥ ꯏꯕꯨꯡꯉꯣ ꯁꯅꯥꯇꯣꯝꯕꯗꯤ꯫ ꯑꯃꯝꯕ ꯀꯥꯗꯅꯤ ꯅꯨꯄꯥ ꯃꯔꯤ ꯈꯨꯔꯨ ꯀꯨꯟꯗꯨꯅ ꯂꯩꯃꯥꯏꯗ ꯐꯝꯂꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗꯅ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯔꯤꯕ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯔꯕ ꯅꯨꯄꯥ ꯑꯃꯈꯛ ꯎꯒꯤ ꯆꯧꯀ꯭ꯔꯤꯗ ꯐꯝꯗꯨꯅ ꯅꯨꯄꯥꯁꯤꯡꯗꯨꯗ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯌꯦꯡꯂꯤ꯫ ꯋꯥꯍꯩ ꯑꯣꯏꯅ ꯑꯃꯠꯇꯗꯤ ꯉꯥꯡꯂꯛꯇꯦ꯫ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯅ ꯁꯥꯔ, ꯑꯩꯈꯣꯏ ꯎꯝꯗ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯈꯣꯏ ꯍꯟꯖꯔꯦ꯫ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯎꯄꯥꯏ ꯑꯝꯇ ꯂꯩꯖꯗ꯭ꯔꯦ꯫ ꯑꯗꯨꯁꯨ ꯅꯨꯄꯥꯗꯨ ꯈꯨꯝꯂꯛꯇꯦ꯫ ꯃꯃꯣꯟ ꯃꯤꯅꯣꯛ ꯑꯗꯨꯁꯨ ꯃꯥꯡꯍꯟꯗꯦ꯫ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯅ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯁꯥꯔ, ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ꯫ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯈꯟꯕꯤꯔꯒ ꯑꯩꯒꯤ ꯊꯋꯥꯏꯁꯤꯗꯗꯤ ꯀꯟꯕꯤꯌꯨ꯫ ꯍꯟꯗꯛꯇꯤ ꯋꯥ ꯍꯥꯏꯔꯛꯂꯤ ꯅꯨꯄꯥꯁꯤ꯫ ꯑꯩꯅ ꯁꯤꯟꯅꯈꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯁꯣꯏꯔꯛꯂꯕ ꯑꯩꯅ ꯉꯥꯛꯄꯤꯗꯨꯅ ꯍꯤꯡꯅ ꯊꯝꯕ ꯅꯣꯏꯕ ꯊꯦꯡꯅꯈ꯭ꯔꯕ꯭ꯔꯥꯅꯦ? ꯋꯥꯍꯩꯗꯨꯒ ꯏꯔꯣꯏꯅꯅ ꯈꯣꯡꯒ꯭ꯔꯥꯎ ꯃꯅꯤꯡꯗ ꯌꯦꯞꯂꯤꯕ ꯅꯣꯡꯃꯩꯗꯨ ꯁꯠꯇꯣꯛꯇꯨꯅ ꯅꯨꯄꯥꯁꯤꯡꯗꯣ ꯑꯃꯃꯝꯇ ꯑꯣꯏꯅ ꯀꯥꯞꯂꯛꯂꯤ꯫ ꯗꯥꯡ ꯗꯥꯡ ꯍꯥꯏꯕ ꯃꯈꯣꯜꯗꯨꯒ ꯂꯣꯏꯅꯅ ꯅꯨꯄꯥꯁꯤꯡꯗꯣ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈ꯭ꯔꯦ꯫ ꯅꯨꯄꯥꯗꯨ ꯍꯧꯖꯤꯛꯇꯗ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯃꯇꯣꯜꯗꯨꯗ ꯑꯅꯤꯔꯛ ꯐꯨ ꯐꯨ ꯍꯥꯏꯅ ꯀꯥꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯤꯠ ꯁꯨꯞꯇꯨꯅ ꯁꯣꯜꯂꯛꯏ꯫ ꯉꯥꯟꯕ ꯂꯥꯏꯁ꯭ꯔꯝ, ꯅꯪꯕꯨꯗꯤ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯀꯛꯊꯝꯂꯣꯏ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯅꯤ꯫ ꯈꯟꯐꯝ ꯈꯪꯗꯕ ꯋꯥꯈꯜꯗꯨꯅ ꯅꯨꯄꯥꯁꯤ ꯄꯣꯊꯥꯐꯝ ꯈꯪꯍꯟꯗ꯭ꯔꯦ꯫ ꯃꯥꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯃꯥꯏ ꯄꯥꯛꯇꯨꯅ ꯌꯦꯛꯅꯕ ꯀꯌꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯃꯥꯅ ꯃꯥꯏ ꯄꯥꯛꯇꯨꯅ ꯂꯥꯛꯂꯕꯁꯨ ꯉꯁꯤ ꯄꯨꯟꯁꯤꯒꯤ ꯑꯃꯗꯤ ꯅꯨꯡꯁꯤꯕꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯃꯥꯏꯊꯤꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯒꯗꯧꯔꯦ꯫ ꯋꯥꯈꯜ ꯈꯟꯕ ꯉꯝꯗꯕ ꯃꯤꯁꯛ ꯑꯃꯁꯨ ꯑꯣꯏꯔꯤ꯫
ꯑꯣꯐꯤꯁꯇ ꯐꯝꯗꯨꯅ ꯃꯈꯨꯠ ꯑꯅꯤꯗꯨ ꯈꯗꯥꯡꯗ ꯊꯝꯗꯨꯅ ꯃꯃꯤꯠꯅ ꯃꯥꯡꯗ ꯆꯨꯝꯗ꯭ꯔꯤꯡ ꯌꯦꯡꯗꯨꯅ ꯐꯝꯂꯤ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯇꯦꯕꯜꯗ ꯂꯩꯕ ꯐꯣꯟꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯊꯣꯏꯗ ꯐꯣꯟ ꯇꯧꯔꯛꯂꯤ ꯊꯣꯏꯁꯨ ꯄꯟꯊꯗ ꯐꯠ ꯑꯗꯨꯝ ꯄꯥꯏꯔꯛꯏ ꯍꯜꯂꯣ ꯉꯥꯟ ꯈꯣꯟꯖꯦꯜꯁꯤ ꯍꯦꯛ ꯇꯥꯕꯒ ꯈꯣꯏꯗꯧ ꯑꯃꯨꯛ ꯁꯥꯎꯒꯠꯂꯛꯂꯤ ꯑꯗꯨꯕꯨ ꯃꯇꯣꯝꯇ ꯐꯥꯊꯖꯔꯤ ꯐꯣꯟ ꯇꯧꯔꯛꯂꯒ ꯇꯨꯃꯤꯟ ꯂꯩꯈꯤꯕꯗꯨꯗ ꯊꯣꯏ ꯐꯣꯟꯗꯨ ꯅꯥꯀꯣꯡꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯑꯃꯨꯛ ꯊꯥꯡꯖꯤꯟꯗꯨꯅ ꯍꯜꯂꯣ ꯇꯥꯕ꯭ꯔꯣ ꯉꯥꯟꯕ ꯁꯥꯎꯅꯤꯡꯂꯁꯨ ꯁꯥꯎꯅꯤꯡꯅ ꯋꯥ ꯉꯥꯡꯂꯛꯂꯤ ꯏꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯗꯣ ꯅꯪꯅ ꯉꯝꯅꯕ ꯊꯨꯒꯥꯏꯔꯛꯀꯗꯕꯅꯤ ꯅꯨꯄꯤꯁꯤꯒꯤ ꯑꯄꯥꯝꯕ ꯃꯆꯦꯠ ꯑꯃꯠꯇ ꯍꯪꯗ ꯃꯥꯒꯤ ꯑꯅꯤꯡꯕꯗꯣ ꯍꯥꯟꯅ ꯋꯥꯀꯣꯏꯁꯨꯗ ꯐꯠ ꯍꯥꯏꯔꯛꯄꯅꯤ ꯊꯣꯏ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯁꯥꯎꯅꯤꯡꯂꯦ ꯍꯥꯏꯅ ꯀꯩꯗꯤ ꯍꯥꯏꯖꯔꯨꯅꯤ ꯉꯥꯟ ꯑꯩ ꯋꯥꯗꯨ ꯃꯄꯨꯡ ꯐꯥꯈꯤꯗ꯭ꯔꯦ ꯅꯪꯒꯤ ꯑꯗꯨꯗ ꯑꯩ ꯈꯪꯗꯦ ꯑꯩꯒꯤꯗꯤ ꯍꯥꯏꯈ꯭ꯔꯦ ꯊꯣꯏ ꯑꯩ ꯑꯃꯨꯛꯁꯨ ꯍꯥꯏꯔꯤ ꯑꯩ ꯅꯪꯒ ꯄꯨꯟꯁꯤꯒꯤ ꯍꯤꯡꯃꯤꯟꯅꯕ ꯉꯝꯃꯣꯏ ꯅꯪꯅ ꯂꯨꯍꯣꯡꯕ ꯀꯥꯏꯕ ꯄꯥꯝꯂꯒꯅ ꯅꯪꯅ ꯍꯥꯏꯗꯣꯛ ꯑꯩꯗꯤ ꯍꯥꯏꯗꯣꯛꯄ ꯉꯝꯃꯣꯏ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯒꯤ ꯃꯥꯏ ꯈꯨꯅꯕ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇ ꯑꯩ ꯇꯧꯕ ꯉꯝꯃꯣꯏ ꯅꯨꯄꯥ ꯅꯪꯅ ꯍꯥꯏꯕ ꯉꯝꯗꯕ ꯋꯥꯗꯣ ꯑꯩꯉꯣꯟꯗ ꯏꯟꯁꯤꯟꯒꯅꯨ ꯅꯪꯅ ꯅꯪꯒꯤ ꯏꯃꯥ ꯅꯨꯡꯁꯤꯕꯒꯨꯝ ꯑꯩꯅꯁꯨ ꯑꯩꯒꯤ ꯏꯃꯥꯕꯨ ꯅꯨꯡꯁꯤ ꯉꯥꯟꯕ ꯃꯌꯥ ꯆꯦꯛꯁꯤꯟꯅꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯤ ꯅꯪꯅ ꯊꯝꯂꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨꯅ ꯅꯪꯒꯤ ꯃꯤꯅꯣꯛ ꯑꯣꯏꯅꯤ ꯈꯜꯂꯕꯗꯤ ꯇꯧ ꯑꯗꯨꯕꯨ ꯑꯩꯁꯨ ꯑꯩꯒꯤ ꯑꯄꯥꯝꯕ ꯇꯧꯔꯛꯄ ꯇꯥꯕꯅꯤ ꯃꯁꯤꯗ ꯔꯤꯒ꯭ꯔꯦꯠ ꯆꯥꯔꯛꯄꯗꯤ ꯌꯥꯔꯣꯏ ꯁꯤꯈꯛꯅꯤ ꯍꯥꯏꯔꯝꯕ ꯀꯣꯜꯗꯣ ꯑꯗꯨꯝ ꯀꯛꯈ꯭ꯔꯦ ꯁꯥꯎꯅ ꯐꯣꯟꯗꯨ ꯇꯦꯕꯜꯗ ꯃꯈꯣꯟ ꯊꯣꯛꯅ ꯊꯝꯃꯤ ꯑꯗꯨꯒ ꯁꯥꯎꯅ ꯏꯉꯥꯡ ꯉꯥꯡꯁꯤꯜꯂꯕ ꯃꯤꯠ ꯑꯅꯤꯗꯨꯅ ꯊꯣꯡꯂꯣꯝꯗ ꯌꯦꯡꯗꯨꯅ ꯂꯩꯔꯛꯂꯤ ꯇꯟꯖꯥ ꯀꯥꯏꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯣꯡꯗꯝꯕ ꯃꯥꯁꯨ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃꯗ ꯍꯦꯛꯇꯝꯂꯝꯂꯤ ꯑꯁꯨꯛ ꯁꯥꯎꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯍꯤꯗꯨ ꯇꯐꯤꯡ ꯇꯐꯤꯡ ꯆꯦꯟꯁꯤꯜꯂꯛꯂꯤ ꯑꯩ ꯀꯟꯕꯤꯌꯣ ꯋꯥꯍꯩꯁꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯣꯟꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯄꯅꯤ ꯇꯨꯡꯗꯁꯨ ꯃꯤꯑꯣꯏ ꯈꯔ ꯇꯥꯟꯅꯔꯛꯄꯗꯨ ꯎꯏ ꯍꯦ ꯉꯥꯏꯈꯣ ꯍꯥꯏꯕꯅꯤ ꯑꯉꯥꯎꯕꯤ ꯅꯪꯕꯣ ꯅꯨꯄꯤꯁꯤꯒꯤ ꯋꯥꯍꯩꯁꯤꯗ ꯉꯥꯟꯕ ꯁꯥꯎꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯍꯧꯖꯤꯛ ꯋꯥ ꯉꯥꯡꯈꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯤꯁꯤꯒꯤ ꯃꯈꯧꯔꯤ ꯈꯪꯃꯦꯟ ꯃꯦꯜꯂꯛꯂꯤ ꯃꯇꯧꯗꯨꯗ ꯏꯉꯛꯉꯛꯅ ꯌꯦꯡꯂꯤ ꯑꯇꯩꯁꯨ ꯀꯤꯔꯦ ꯃꯣꯏꯒꯤ ꯁꯔꯒꯤ ꯃꯇꯧꯁꯤ ꯃꯤ ꯑꯃꯗ ꯍꯟꯊꯅ ꯌꯦꯡꯕ ꯅꯣꯛꯅꯕ ꯃꯤ ꯑꯃꯒꯤ ꯊꯃꯣꯏ ꯁꯣꯛꯅꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯕ ꯃꯐꯝꯁꯤꯗ ꯂꯩꯕ ꯃꯈꯩ ꯌꯥꯗꯦ ꯍꯥꯏꯕ ꯅꯪ ꯍꯥꯟꯅ ꯈꯪꯗ꯭ꯔꯥ ꯅꯨꯄꯤꯁꯤꯗ ꯄꯥꯈꯪ ꯃꯄꯤ ꯇꯥꯅ ꯃꯉꯛ ꯅꯣꯝꯃꯤ ꯃꯥꯗ ꯅꯠꯇ ꯑꯇꯩ ꯃꯌꯥꯝꯗꯨꯁꯨ ꯋꯥ ꯉꯥꯡꯕ ꯉꯝꯗ ꯀꯤꯅ ꯌꯦꯡꯂꯤꯕꯅꯤ ꯈꯪꯂꯒ ꯀꯩꯒꯤ ꯍꯥꯏꯔꯤ ꯅꯨꯄꯤ ꯃꯆꯥꯁꯤ ꯊꯛ ꯊꯛ ꯅꯤꯛꯂꯤ ꯀꯤꯃꯟꯕꯒꯤ ꯂꯩ ꯈꯨꯕꯥꯛ ꯈꯨꯔꯒ ꯅꯣꯛꯂꯒ ꯀꯂꯛ ꯄꯦꯜꯂꯤ ꯐꯟ ꯐꯟꯁꯨ ꯆꯣꯡꯂꯛꯂꯤ ꯉꯥꯟꯕ ꯅꯨꯄꯤꯁꯤꯕꯨ ꯐꯠ ꯏꯟꯊꯣꯛꯇꯨꯅ ꯅꯪ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄ ꯌꯥꯔꯔꯣꯏ ꯑꯣꯔꯗꯔꯅꯤ ꯑꯣꯔꯗꯔ ꯃꯥꯒꯤ ꯋꯥꯗꯨ ꯏꯟꯗꯕ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯗꯨꯅ ꯆꯠꯈꯤ ꯉꯥꯟꯕ ꯂꯩꯍꯤꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯂꯩꯍꯤ ꯃꯣꯏꯅ ꯅꯪꯉꯣꯟꯗ ꯀꯩ ꯍꯥꯏꯔꯤꯅꯣ ꯑꯩꯗꯤ ꯑꯉꯥꯎꯕꯤꯅꯤ ꯍꯥꯏ ꯑꯉꯥꯎꯕꯤꯅꯤꯅ ꯗꯥꯏꯌꯥꯏꯅ ꯄꯥꯝꯕꯤꯗꯦ ꯍꯥꯏ ꯑꯗꯨꯒ ꯀꯣ ꯗꯥꯏꯌꯥꯏ ꯆꯠꯈꯤꯕ ꯇꯥꯟꯅꯒꯦ ꯌꯥꯗꯦ ꯋꯥꯍꯩꯁꯤꯅ ꯈꯪꯂꯤ ꯃꯗꯨꯗꯤ ꯉꯁꯤ ꯕꯦꯔꯦꯛ ꯂꯥꯛꯂꯝꯂꯦ ꯍꯥꯏꯕꯗꯣ ꯇꯞꯅꯁꯨ ꯍꯥꯏꯔꯛꯂꯤ ꯉꯁꯤ ꯅꯪꯒꯤ ꯗꯥꯏꯌꯥ ꯂꯥꯛꯂꯝꯕ꯭ꯔꯥ ꯃꯥꯗꯤ ꯑꯩꯉꯣꯟꯗ ꯀꯧꯗꯦꯕꯣ ꯑꯩ ꯑꯉꯥꯎꯕꯤꯅꯤ ꯍꯥꯏ ꯀꯅꯥꯅ ꯅꯪꯕꯨ ꯉꯥꯎꯏ ꯍꯥꯏꯅꯣ ꯉꯥꯎꯗꯦ ꯑꯗꯨ ꯂꯩꯍꯤ ꯅꯪꯒꯤ ꯗꯥꯏꯌꯥꯒꯤ ꯕꯕꯥꯒꯤ ꯃꯤꯡ ꯈꯪꯕ꯭ꯔꯥ ꯈꯪꯉꯤ ꯐꯠ ꯈꯨꯝꯂꯛꯄꯅꯤ ꯉꯥꯟꯕ ꯈꯪꯅꯤꯡꯅ ꯀꯩ ꯀꯧꯒꯦ ꯂꯩꯍꯤ ꯀꯧꯏ ꯉꯥꯟꯕ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯏ ꯑꯗꯨꯒ ꯅꯪꯒꯤ ꯗꯥꯏꯌꯥꯏꯗꯣ ꯃꯃꯤꯡ ꯀꯩ ꯀꯧꯒꯦ ꯄꯨꯔꯦꯜ ꯉꯥꯟꯕ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯈꯜꯂꯤ ꯑꯗꯨꯒ ꯅꯕꯥꯅꯤ ꯀꯌꯥꯝ ꯀꯨꯏꯔꯦ ꯅꯨꯡꯁꯤꯅꯕ ꯏꯕꯥꯅꯤ ꯉꯁꯤ ꯂꯨꯍꯣꯡꯕꯅꯦ ꯗꯥꯏꯌꯥꯏꯗꯣ ꯃꯃꯥꯟꯅꯕ ꯊꯤꯟꯗꯣꯛꯄ ꯆꯠꯈꯤ ꯉꯥꯟꯕ ꯋꯥꯈꯜꯗ ꯃꯨꯟꯅ ꯑꯃꯨꯛ ꯈꯜꯂꯤ ꯗꯥꯏꯌꯥꯏꯅ ꯅꯪꯉꯣꯟꯗ ꯀꯩ ꯀꯧꯒꯦ ꯑꯁꯤꯕꯨ ꯍꯪꯂꯤꯕꯁꯤꯕꯨ ꯏꯀꯥꯏꯗ ꯃꯥꯜꯂꯦ ꯃꯤ ꯃꯇꯩ ꯃꯅꯥꯎꯒꯤ ꯋꯥꯔꯤꯁꯤꯕꯨ ꯉꯥꯟꯕ ꯈꯪꯄ꯭ꯔꯦ ꯈꯪꯅ ꯐꯠ ꯍꯟꯗꯣꯛꯏ ꯅꯨꯄꯤꯁꯤꯒꯤ ꯋꯥꯍꯩꯁꯤꯗ ꯏꯀꯥꯏꯔꯛꯂꯤ ꯅꯥꯛ ꯌꯦꯠꯇ ꯀꯅꯥ ꯂꯩ ꯌꯦꯡꯂꯛꯂꯤ ꯉꯁꯥꯏ ꯃꯥ ꯇꯥꯟꯅꯕ ꯌꯥꯎꯔꯛꯄ ꯅꯨꯄꯤ ꯑꯅꯤ ꯑꯃꯁꯨ ꯂꯦꯞꯂꯤ ꯃꯈꯣꯏꯗꯤ ꯅꯣꯛꯅꯤꯡꯕ ꯈꯥꯡꯂꯤꯕꯅꯤ ꯉꯥꯟꯕ ꯏꯀꯥꯏꯔꯛꯂꯤ ꯑꯃꯨꯛꯇꯪ ꯈꯧꯗꯦꯝꯂꯛꯏ ꯃꯗꯨꯗꯒꯤ ꯍꯥꯏꯔꯛꯂꯤ ꯍꯧꯒꯠꯂꯣꯁꯦ ꯂꯩꯍꯤꯕꯨ ꯍꯧꯒꯠꯍꯜꯂꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯩꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡ ꯅꯪꯒꯤ ꯅꯆꯦ ꯅꯆꯜ ꯅꯃꯥ ꯅꯄꯥꯅꯤ ꯈꯟꯗꯨꯅ ꯅꯤꯡꯊꯤꯅ ꯂꯣꯏꯅꯒꯗꯕꯅꯤ ꯐꯖꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯕ ꯑꯩꯅ ꯍꯦꯛ ꯇꯥꯔꯕ ꯅꯈꯣꯏꯅ ꯇꯩ ꯆꯥꯔꯣꯏ ꯅꯨꯄꯤ ꯑꯅꯤꯃꯛꯇꯨꯅ ꯍꯣꯏ ꯁꯥꯔ ꯂꯩꯍꯤꯁꯤ ꯄꯨꯈ꯭ꯔꯣ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯂꯩꯍꯤꯕꯨ ꯄꯨꯈ꯭ꯔꯦ ꯂꯩꯍꯤ ꯆꯠꯁꯦ ꯍꯥꯏꯕ ꯌꯥꯗꯦ ꯅꯝꯗꯨꯅ ꯄꯨꯈ꯭ꯔꯤꯕꯅꯤ
ꯍꯧꯖꯤꯛꯇꯗ ꯃꯥꯒꯤ ꯕꯦꯝ ꯅꯨꯡꯁꯤꯕꯤꯗꯣ ꯃꯃꯤꯠꯇ ꯎꯔꯛꯂꯤ꯫ ꯕꯦꯝ, ꯅꯪ ꯀꯥꯏꯗ ꯂꯩꯒꯦ? ꯀꯩꯒꯤ ꯂꯣꯠꯈ꯭ꯔꯤꯅꯣ? ꯊꯤꯒꯅꯤ, ꯑꯩꯅ ꯊꯤꯒꯅꯤ꯫ ꯅꯪꯗꯤ ꯑꯩꯒꯤꯅꯤ, ꯑꯩ ꯈꯛꯀꯤ꯫ ꯅꯪꯅ ꯂꯣꯠꯂꯕꯁꯨ ꯑꯩꯅ ꯅꯪꯕꯨ ꯊꯤꯗꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯔꯛꯀꯅꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯉꯥꯟꯕꯅ ꯍꯥꯏꯔꯛꯄꯁꯤꯡꯗꯣ ꯃꯃꯥ ꯃꯄꯥꯗ ꯇꯝꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯃꯃꯥ ꯃꯄꯥꯗꯤ ꯊꯋꯥ ꯁꯥꯕ ꯅꯠꯇꯦ꯫ ꯉꯥꯟꯕꯅ ꯂꯨꯍꯣꯡꯕ ꯌꯥꯅꯤꯡꯂꯣꯏ ꯍꯥꯏꯕꯁꯤ ꯃꯣꯏ ꯍꯥꯟꯅ ꯈꯪꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯥꯟꯕꯒꯤ ꯃꯤ ꯐꯕ, ꯅꯤꯁꯥ ꯆꯥꯗꯕ, ꯁꯥꯊꯤꯔꯁꯨ ꯒ꯭ꯌꯥꯟ ꯇꯥꯕ, ꯁꯦꯜ ꯄꯥꯏꯕ, ꯁꯪꯒ ꯆꯥꯎꯕ, ꯃꯁꯛ ꯃꯇꯧ ꯐꯖꯕꯁꯤ ꯃꯌꯥꯝꯁꯤ ꯈꯜꯂꯒ ꯃꯆꯥꯅꯨꯄꯤꯁꯤ ꯅꯝꯗꯅ ꯄꯤꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯈꯜꯂꯤꯕꯅꯤ꯫ ꯖꯣꯏꯗꯨ ꯌꯥꯝ ꯏꯀꯥꯏ ꯊꯤꯒꯟꯕꯒ ꯁꯥꯔꯒ ꯁꯅꯥꯇꯣꯝꯕꯗ ꯐꯣꯟ ꯇꯧꯔꯛꯂꯤ꯫ ꯏꯇꯥꯎ, ꯏꯇꯥꯎ, ꯀꯩꯗꯧꯔꯒꯦꯅꯦ? ꯑꯩ ꯌꯥꯝ ꯏꯀꯥꯏꯔꯦ ꯏꯇꯥꯎ꯫ ꯏꯀꯥꯏ ꯏꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯁꯤ ꯍꯧꯗꯣꯛꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯅꯥꯇꯣꯝꯕ ꯆꯤꯡꯅꯔꯦ꯫ ꯍꯥꯏꯌꯨ ꯏꯇꯥꯎ, ꯀꯩꯗꯧꯔꯦ? ꯖꯣꯏ ꯈꯣꯟꯖꯦꯜ ꯇꯞꯅ, ꯏꯇꯥꯎ, ꯏꯇꯥꯎꯒꯤ ꯏꯆꯥꯅꯨꯄꯥꯗꯨꯅ ꯂꯨꯍꯣꯡꯕꯁꯤ ꯀꯌꯥ ꯄꯥꯝꯗꯕ ꯃꯥꯜꯂꯤ꯫ ꯏꯆꯥꯊꯣꯏꯗ ꯀꯩꯅꯣ ꯈꯔ꯫ ꯋꯥꯗꯨ ꯑꯃꯨꯛ ꯆꯞ ꯂꯦꯞꯄꯤ꯫ ꯁꯅꯥꯇꯣꯝꯕꯗꯤ ꯃꯤ ꯐꯕꯒꯤ ꯍꯧꯅꯕꯤ ꯐꯠꯇꯅ ꯈꯜꯂꯨꯗꯦ꯫ ꯑꯗꯨꯅ ꯑꯁꯦꯡꯕ ꯑꯣꯏꯅ ꯈꯜꯂꯛꯂꯤ꯫ ꯏꯇꯥꯎ, ꯁꯥꯎꯕꯤꯕ ꯌꯥꯗꯦ꯫ ꯑꯩ ꯏꯆꯥꯅꯨꯄꯥꯗꯣ ꯊꯦꯝꯖꯒꯦ꯫ ꯑꯉꯥꯡ ꯅꯨꯄꯥꯗꯨꯅ ꯌꯥꯗ꯭ꯔꯒꯗꯤ ꯇꯣꯛꯂꯁꯤꯗ ꯏꯇꯥꯎ꯫ ꯅꯤꯡꯕ ꯀꯥꯏꯅ ꯍꯥꯏꯔꯛꯄ ꯖꯣꯏꯒꯤ ꯋꯥꯍꯩꯗꯣ ꯁꯅꯥꯇꯣꯝꯕ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ, ꯏꯇꯥꯎ, ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ? ꯑꯩ ꯃꯄꯥꯅꯤ, ꯑꯩꯅ ꯉꯝꯅꯕ ꯏꯆꯥꯕꯨ ꯊꯦꯝꯒꯦ꯫ ꯂꯨꯍꯣꯡꯕꯗꯤ ꯀꯥꯏꯕ ꯌꯥꯔꯣꯏꯀꯣ꯫ ꯐꯣꯟ ꯍꯦꯛ ꯊꯝꯈꯤꯕꯒ ꯑꯍꯨꯝꯗꯣ ꯃꯤꯆꯤ ꯈꯠꯅꯗꯨꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯃꯈꯣꯏꯅ ꯍꯔꯥꯎꯅ ꯅꯣꯛꯂꯤ꯫ ꯅꯨꯄꯥ ꯑꯁꯤ ꯃꯀꯣꯛ ꯆꯥꯛꯂꯛꯀꯗꯧꯔꯦ꯫ ꯃꯌꯨꯝꯗ ꯍꯜꯂꯛꯄꯒ ꯗ꯭ꯔꯦꯁ ꯈꯨꯍꯣꯡꯗ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯂꯩꯔꯛꯂꯤ꯫ ꯃꯃꯥ ꯏꯕꯦꯝꯃ ꯊꯕꯥꯗꯣ ꯃꯆꯥꯒꯤ ꯉꯁꯤꯒꯤ ꯃꯇꯧꯁꯤꯗ ꯉꯛꯅ ꯌꯦꯡꯗꯨꯅ ꯍꯪꯂꯛꯂꯤ꯫ ꯀꯩꯗꯧꯔꯦ? ꯋꯥꯍꯪꯁꯤꯗ ꯄꯨꯝꯅꯃꯛ ꯁꯝꯖꯤꯟꯈ꯭ꯔꯕꯅꯤ꯫ ꯃꯆꯥ ꯏꯕꯨꯡ ꯉꯥꯟꯕꯗꯣ ꯇꯨꯃꯤꯟ ꯁꯦꯀꯦꯟ ꯈꯔ ꯂꯩꯔꯤ꯫ ꯃꯗꯨꯗꯒꯤ ꯋꯥꯍꯩ ꯈꯔꯗꯤ ꯍꯥꯏꯔꯛꯂꯤ꯫ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯄ ꯌꯥꯏꯅ ꯑꯩꯁꯨ? ꯌꯥꯏꯗ꯫ ꯑꯗꯨꯕꯨ ꯆꯠꯊꯣꯛꯂꯨꯕꯒꯤ ꯅꯐꯤ ꯐꯥꯎꯕ ꯍꯣꯡꯗꯣꯛꯇꯅ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯄꯁꯤꯗ ꯏꯃꯥꯗ ꯍꯥꯏꯅꯤꯡꯕ ꯑꯔꯨꯕ ꯋꯥꯒ ꯂꯩꯕ꯭ꯔꯥ ꯁꯤꯅꯤ꯫ ꯉꯥꯟꯕ ꯃꯃꯥꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯅꯥꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯃꯣꯃꯣꯟ ꯅꯣꯛꯅ ꯍꯥꯏꯔꯛꯂꯤ꯫ ꯅꯨꯡꯗꯥꯡ ꯊꯕꯛ ꯌꯥꯝꯃꯤ, ꯑꯗꯨꯅ ꯍꯧꯖꯤꯛ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯤꯕꯅꯤ꯫ ꯊꯕꯥ ꯈꯨꯝꯂꯛꯇ꯭ꯔꯤ꯫ ꯃꯆꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯏꯃꯥꯁꯤ ꯌꯥꯝ ꯁꯣꯜꯂꯤ꯫ ꯅꯆꯥ ꯑꯅꯤ ꯁꯨꯕꯁꯨ ꯅꯠꯇꯦ, ꯑꯩ ꯈꯛꯅꯤ꯫ ꯑꯩ ꯑꯃꯒꯤ ꯃꯍꯨꯠ ꯀꯅꯥ ꯑꯃꯅ ꯁꯤꯟꯕꯤꯅꯕ ꯂꯩꯇꯦ꯫ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯦ? ꯏꯃꯥ, ꯑꯩꯒꯤ ꯅꯨꯄꯤ, ꯍꯥꯏꯕꯗꯤ ꯏꯃꯥꯒꯤ ꯏꯃꯨꯡꯗꯨꯅ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯅꯤꯡꯗ꯭ꯔꯕ, ꯏꯃꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯗꯤ ꯏꯃꯥ ꯋꯥꯒꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯗꯨꯅ ꯃꯅꯦꯝ ꯃꯀꯨꯒꯤ ꯁꯦꯕꯥ ꯇꯧꯅꯤꯡꯗ꯭ꯔꯕꯁꯨ ꯏꯃꯥꯒꯤ ꯑꯇꯣꯞꯄ ꯏꯃꯧ ꯑꯃꯅ ꯁꯦꯕꯥ ꯇꯧꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ꯫ ꯑꯩꯁꯨ ꯅꯨꯡꯉꯥꯏꯐꯝ ꯈꯪꯂꯣꯏ꯫ ꯌꯨꯝꯒꯤ ꯃꯧꯅ ꯌꯨꯝꯗꯨꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕ ꯇꯉꯥꯏ ꯐꯗꯦ꯫ ꯌꯨꯝ ꯑꯃ ꯍꯥꯏꯕꯁꯦ ꯃꯧꯗꯨꯒꯤ ꯃꯈꯥ ꯌꯥꯝꯅ ꯄꯣꯜꯂꯤ꯫ ꯃꯧꯗꯨꯅ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯕ ꯍꯩꯇ꯭ꯔꯕ, ꯌꯨꯝꯕꯥꯜꯂꯣꯟ ꯈꯪꯗ꯭ꯔꯕ, ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯇꯧꯅꯤꯡꯗꯕ, ꯃꯄꯨꯔꯣꯏꯕꯅ ꯀꯔꯤ ꯄꯥꯝꯂꯤ, ꯀꯔꯤ ꯈꯜꯂꯤ ꯈꯪꯗ꯭ꯔꯕꯗꯤ ꯁꯦꯜ ꯐꯅ ꯄꯥꯏꯁꯅꯨ, ꯅꯨꯡꯉꯥꯏꯐꯝ ꯈꯪꯂꯣꯏ꯫ ꯑꯗꯨꯒ ꯏꯃꯨꯡ ꯑꯗꯨꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯩꯈꯥ ꯇꯥꯔꯛꯀꯅꯤ꯫ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯕꯗ ꯅꯠꯇꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯆꯦꯠ ꯀꯥꯏꯊꯔꯛꯀꯅꯤ꯫ ꯊꯕꯥ ꯃꯆꯥꯗ ꯍꯛꯆꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯆꯥꯅ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏ ꯏꯃꯨꯡꯅ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯂꯩꯔꯤꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥꯅ ꯑꯐꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯤꯕꯁꯤ ꯃꯥꯅ ꯑꯐꯕꯤ ꯃꯧ, ꯑꯐꯕꯤ ꯃꯃꯥ ꯑꯃ ꯑꯣꯏꯔꯝꯕꯒꯤꯅꯤ꯫ ꯐꯠꯇꯕ ꯃꯃꯥꯗꯨꯒꯤ ꯃꯆꯥꯗꯨꯅ ꯑꯁꯨꯛ ꯒ꯭ꯌꯥꯟ ꯇꯥꯕ, ꯑꯁꯨꯛ ꯐꯕ ꯃꯆꯥ ꯑꯃ ꯄꯣꯛꯀꯗꯕ ꯅꯠꯇꯦ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯆꯥꯗꯤ ꯀꯩꯁꯨ ꯈꯪꯖꯕ ꯅꯠꯇꯦ ꯏꯃꯥ꯫ ꯅꯆꯥꯗꯒꯤ ꯏꯃꯥꯅ ꯍꯦꯟꯅ ꯈꯪꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯪꯈ꯭ꯔꯤꯕꯁꯤꯡꯗꯣ ꯀꯥꯎꯈ꯭ꯔꯕꯔꯥ ꯈꯟꯗꯨꯅ ꯅꯤꯡꯁꯤꯡꯖꯕꯅꯤ꯫ ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯅꯆꯥꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯊꯕꯥ ꯂꯧꯁꯤꯟꯕ ꯉꯝꯃꯤ꯫ ꯃꯧ ꯊꯤꯕꯗ ꯋꯥꯈꯜ ꯈꯟꯗꯨꯅ ꯊꯤꯍꯟꯅꯤꯡꯉꯤ ꯍꯥꯏꯕꯅꯤ꯫ ꯃꯃꯥ ꯃꯄꯥꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕꯁꯤꯗ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯁꯤꯃꯁꯨ ꯃꯥꯒꯤ ꯃꯀꯣꯛꯇꯨꯅ ꯂꯥꯝꯁꯤꯟꯕ ꯉꯝꯈ꯭ꯔꯦ꯫ ꯉꯥꯟꯕ ꯑꯃꯨꯛꯁꯨ ꯃꯃꯥꯏꯗꯨ ꯅꯣꯟꯊꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯃꯤꯑꯣꯏꯕꯁꯤꯡꯁꯦ ꯎꯟꯁꯥꯅ ꯀꯨꯞꯄꯅꯤ꯫ ꯊꯃꯣꯏ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯕ ꯅꯠꯇꯦ꯫ ꯀꯣꯛ ꯃꯅꯨꯡꯗ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕꯁꯤꯃꯁꯨ ꯈꯪꯕ ꯉꯝꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯃꯤ ꯑꯃꯅ ꯍꯥꯏꯔꯦ ꯍꯥꯏꯗꯨꯅ ꯇꯔꯥꯏ ꯍꯦꯛꯇ ꯊꯥꯖꯕ ꯊꯝꯕꯁꯦ
ꯅꯆꯥꯒꯤ ꯋꯥꯈꯜꯗ ꯑꯔꯥꯟꯕ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯂꯥꯜꯂꯕꯁꯨ ꯉꯥꯛꯄꯤꯌꯨ ꯏꯃꯥ ꯕꯕꯥꯅ ꯅꯆꯥꯕꯨ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯇꯝꯕꯤꯗꯨꯅ ꯃꯥꯏ ꯄꯥꯛꯄ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯍꯟꯕꯅꯤ ꯅꯆꯥꯅ ꯍꯥꯏꯈꯤꯕꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯁꯦꯝꯗꯣꯛꯄꯒꯤ ꯇꯥꯟꯖꯥꯗꯨ ꯄꯤꯕꯤꯌꯨ ꯊꯕꯥꯗ ꯋꯥꯍꯩ ꯑꯃꯠꯇ ꯀꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯁꯣꯏꯔꯨꯔꯤꯕ ꯈꯣꯡꯊꯥꯡꯗꯣ ꯍꯟꯗꯣꯛꯄ ꯌꯥꯕ ꯈꯣꯡꯊꯥꯡ ꯑꯃꯁꯨ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯅ ꯃꯆꯥꯗ ꯑꯁꯤꯃꯗꯤ ꯍꯥꯏꯔꯛꯂꯤ ꯋꯥꯔꯝꯂꯅꯤ ꯅꯐꯤꯒꯗꯨ ꯍꯣꯡꯂꯒ ꯄꯣꯊꯥꯔꯨꯔꯣ ꯉꯥꯟꯕ ꯃꯃꯥꯗ ꯍꯥꯏꯔꯞ ꯌꯦꯡꯂꯝꯃꯤ ꯑꯗꯨꯗꯒꯤ ꯍꯧꯒꯠꯇꯨꯅ ꯊꯣꯛꯂꯛꯏ ꯀꯥꯗ ꯆꯪꯕꯒꯤ ꯃꯍꯨꯠ ꯒꯥꯔꯗꯦꯟ ꯃꯆꯥꯗꯨꯗ ꯆꯪꯂꯛꯇꯨꯅ ꯊꯥꯔꯤꯕ ꯆꯧꯀ꯭ꯔꯤꯗꯨꯗ ꯐꯝꯗꯨꯅ ꯃꯃꯤꯠ ꯑꯅꯤ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯛꯂꯤ ꯍꯥꯏꯗꯣꯛꯇꯕꯅꯤ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯑꯋꯥꯕ ꯑꯗꯨꯕꯨ ꯋꯥꯔꯕꯅꯤ ꯋꯥꯈꯜ ꯊꯃꯣꯏ ꯍꯛꯆꯥꯡ ꯄꯨꯝꯅꯃꯛꯇꯣ ꯉꯥꯟꯕ ꯁꯣꯟꯊꯥꯡꯅꯅ ꯁꯣꯜꯂꯛꯂꯤ ꯕꯦꯝ ꯀꯥꯏꯗꯅꯣ ꯅꯪꯅ ꯂꯩꯔꯤꯁꯦ ꯄꯤꯈꯛꯅꯤ ꯁꯣꯜꯂꯝꯕ ꯃꯗꯨꯗꯒꯤ ꯃꯃꯤꯠꯇꯣ ꯇꯞꯅ ꯄꯥꯡꯊꯣꯛꯇꯨꯅ ꯍꯥꯟꯅ ꯊꯥꯅꯈꯤꯕ ꯃꯦꯁꯦꯖꯁꯤꯡꯗꯣ ꯄꯥꯕ ꯍꯧꯔꯛꯂꯤ ꯄꯥꯅ ꯄꯥꯅ ꯃꯃꯣꯟ ꯅꯣꯛꯂꯛꯂꯤ ꯅꯤꯡꯁꯤꯡꯂꯛꯂꯤ ꯃꯤꯀꯨꯞ ꯑꯃ 14 ꯐꯦꯕ꯭ꯔꯨꯋꯥꯔꯤ 2022 ꯑꯅꯤꯗꯣ ꯌꯨꯝꯒꯤ ꯈ꯭ꯋꯥꯏ ꯃꯊꯛꯇꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯀꯩꯒꯤꯅꯣ ꯍꯥꯏꯃꯤ ꯉꯁꯥꯏ ꯑꯌꯨꯛꯇꯤ ꯀꯩꯁꯨ ꯇꯧꯈꯤꯗꯕꯅꯤ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯗꯒꯤ ꯁꯨꯛꯇꯣꯛꯑꯒ ꯑꯗꯨꯝ ꯂꯩꯁꯦ ꯅꯠꯇꯦ ꯀꯩ ꯄꯦꯟꯗꯕ ꯂꯩꯒꯦꯕ ꯍꯥꯏꯌꯨꯁꯦ ꯅꯪ ꯗꯗꯥ ꯂꯩꯁꯤꯗꯤ ꯀꯅꯥꯅ ꯀꯩ ꯍꯥꯏꯔꯛꯂꯤꯅꯣꯕ ꯃꯀꯣꯛꯇꯣ ꯐꯛꯇꯣꯛꯂꯒ ꯍꯥꯠꯀꯦꯅꯦ ꯆꯥꯂꯥ ꯑꯩꯒꯤ ꯕꯦꯟꯗꯣ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯥꯗꯣ ꯅꯨꯡꯁꯤ ꯑꯗꯨꯁꯨ ꯀꯩꯁꯨ ꯍꯥꯏꯔꯛꯇꯦ ꯄꯦꯔꯨꯝ ꯄꯦꯔꯨꯝ ꯇꯧꯗꯨꯅ ꯂꯩꯔꯤ ꯃꯇꯧꯁꯤꯗ ꯍꯦꯟꯅ ꯅꯨꯡꯁꯤꯈ꯭ꯔꯗꯨꯅ ꯃꯃꯣꯟ ꯅꯣꯛꯅ ꯍꯥꯏꯔꯛꯂꯤ ꯕꯦꯝ ꯍꯣ ꯕꯦꯝ ꯑꯩꯒꯤ ꯕꯦꯝ ꯀꯩꯅꯣꯃꯤ ꯑꯗꯨꯛ ꯅꯨꯡꯁꯤꯅ ꯄꯤꯔꯤꯗꯨꯕꯣ ꯃꯣꯔꯣꯛ ꯃꯦꯠꯄꯗ ꯀꯣꯠꯂꯒ ꯆꯥꯊꯣꯛꯂꯒꯦ ꯍꯟꯗꯛꯇꯤ ꯃꯄꯤ ꯇꯨꯞ ꯇꯨꯞ ꯇꯥꯗꯨꯅ ꯀꯞꯂꯛꯂꯤ ꯃꯇꯧꯁꯤꯗ ꯃꯨꯟꯅ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩ ꯋꯥꯈꯜꯗꯨ ꯈꯜꯂꯤꯕꯅꯤ ꯀꯩ ꯃꯔꯝꯒꯤꯅꯣ ꯃꯥꯒꯤ ꯕꯦꯝꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯤꯕ ꯃꯥꯅ ꯍꯪꯕ ꯋꯥꯒ ꯈꯨꯝꯗꯕ ꯃꯈꯩ ꯀꯞꯂꯤꯕꯁꯤ ꯃꯥꯒꯤ ꯕꯦꯝꯁꯤ ꯃꯉꯣꯟꯗ ꯌꯥꯝ ꯀꯦꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯃꯇꯧꯁꯤꯗꯤ ꯀꯦꯕ ꯃꯥꯜꯂꯛꯇ꯭ꯔꯦ ꯑꯗꯨꯅ ꯍꯪꯂꯛꯂꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤ ꯅꯪꯅ ꯀꯞꯄꯤꯁꯦ ꯁꯦ ꯗꯗꯥꯅ ꯀꯩ ꯂꯥꯟꯈ꯭ꯔꯒꯦꯕ ꯍꯥꯏꯔꯛꯑꯣꯁꯦ ꯗꯗꯥꯅ ꯅꯪꯉꯣꯟꯗ ꯀꯩ ꯂꯥꯟꯈ꯭ꯔꯒꯦ ꯍꯥꯏꯕꯗꯣ ꯍꯥꯏꯔꯛꯑꯣꯕ ꯀꯩꯝ ꯂꯥꯟꯗꯦ ꯑꯇꯦꯟꯕ ꯄꯥꯎꯈꯨꯝꯁꯤꯅ ꯄꯦꯟꯗ꯭ꯔꯦ ꯅꯨꯄꯥꯁꯦ ꯌꯥꯗꯦ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗ ꯄꯦꯟꯗꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯔꯦ ꯍꯦ ꯕꯦꯝ ꯗꯗꯥꯗ ꯂꯣꯠꯀꯅꯣ ꯍꯥꯏꯌꯨꯁꯦ ꯉꯁꯤꯁꯦ ꯀꯩ ꯅꯨꯃꯤꯠꯅꯣ ꯇ꯭ꯌꯨꯁꯗꯦꯅꯤ ꯀꯩꯅꯣ ꯍꯟꯗꯛꯇꯤ ꯐꯨꯛ ꯍꯧꯈꯤꯗꯨꯅ ꯍꯥꯏꯔꯝꯃꯤ ꯍꯅꯨꯕꯅꯤꯅ ꯀꯩꯝ ꯈꯪꯂꯣꯏꯌꯦ ꯉꯥꯟꯕꯁꯨ ꯍꯧꯒꯠꯇꯨꯅ ꯉꯛꯅ ꯀꯩꯕꯨꯅꯣ ꯍꯥꯏꯁꯦ ꯄꯥꯈꯪ ꯌꯥꯝ ꯃꯥꯟ ꯆꯠꯂꯦ ꯅꯪ ꯃꯗꯨ ꯍꯥꯏꯔꯝꯗꯨꯅ ꯆꯠꯀꯦ ꯇꯧꯏ ꯉꯥꯟꯕ ꯅꯨꯡꯁꯤꯒꯤ ꯃꯈꯨꯠꯇꯨ ꯐꯥꯗꯨꯅ ꯀꯩꯅꯣ ꯋꯥꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯔꯝꯃꯣ ꯅꯣꯏ ꯅꯃꯥꯟꯅꯕꯗ ꯍꯪꯉꯣ ꯆꯦꯟꯈ꯭ꯔꯦ ꯅꯨꯄꯤꯁꯤꯗꯤ ꯉꯥꯟꯕ ꯏꯉꯛꯅ ꯀꯨꯏꯅꯨꯅꯤ ꯁꯤ ꯈꯟꯗꯨꯅ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟꯗꯣ ꯂꯧꯊꯣꯛꯇꯨꯅ ꯃꯥꯒꯤ ꯃꯔꯨꯞ ꯊꯣꯏꯔꯦꯝꯕꯗ ꯐꯣꯟ ꯇꯧꯔꯛꯂꯤ ꯔꯤꯡꯗꯣ ꯐꯅ ꯀꯨꯏꯅ ꯆꯠꯂ ꯃꯇꯨꯡ ꯔꯤꯁꯦꯞ ꯇꯧꯔꯛꯂꯤ ꯍꯜꯂꯣ ꯚꯥꯏ ꯚꯥꯏ ꯀꯩꯅꯣꯝ ꯍꯪꯒꯦ ꯇꯧꯅꯤ ꯀꯣꯟ ꯍꯪꯉꯣ ꯑꯩ ꯅꯨꯄꯤ ꯃꯅꯥꯛꯇ ꯆꯠꯂꯤꯌꯦ ꯀꯣꯟꯅ ꯅꯠꯇꯦ ꯍꯧꯖꯤꯛ ꯍꯪꯒꯦ ꯀꯨꯏꯔꯨꯏ ꯑꯁ ꯅꯪ ꯁꯤꯗꯤꯕ ꯀꯩꯅꯣ ꯍꯪꯉꯣ ꯉꯁꯤꯁꯦ ꯀꯩ ꯅꯨꯃꯤꯠꯅꯣ ꯑꯦ ꯀꯩ ꯅꯨꯃꯤꯠꯅꯣ ꯍꯥꯏꯕꯅꯤꯃꯤ ꯅꯪꯕꯣ ꯁꯣꯝꯗ ꯀꯥꯏꯅꯕ ꯇꯥꯔꯤꯃꯤ ꯑꯩꯕꯣ ꯐꯦꯕ꯭ꯔꯨꯋꯥꯔꯤ 14 ꯚꯦꯂꯦꯟꯇꯥꯏꯟꯁꯅꯤ ꯀꯩꯅꯣ ꯉꯥꯟꯕ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯍꯥ ꯀꯩꯗꯧꯔꯒꯦ ꯚꯥꯏ ꯊꯝꯃꯦ